असुमना लाकपना मयुम यौरमदाइनी सलाय ओय गारीदो अखोय कई जाव लेहवे मखोल ताने थोलगने अमता खाम मैराबा फरे चंग्रोय जो हलगे सलाय उसित्रिरो नंगिसे ए अमुक लायोंगनराबो अदुम्बा हौना लोंचत खंगदबा थबकतो तोरकनो खंगबा अदैदी नंग नत्ते आई युम कमाई चंगदौरिगे ए नंग नसाई कमाई थोलके थोंनावदे कुमेदाइने अमुका खलु कइनो अदु कानबा नंग फोन यारिदो फ्लैश लाइट थानबिरकपदी कई कागे हौना लोंचत याम खंगद्रिदुबु कइगिनो नोइने युम अकोइबसे लाइट कमता थानबा हिजद्रबो ब्लब लेनिंगाई पैसागा लेजद्रबा ओ पामुये अखोइना ब्लब मपाना थालदी मंगालदुना मीसु फंखिरोइद्रो मैराबा मानिने लिखख्रबा नोइना पादो इहे नते सोइगे याउना सोइखिबनी ngakpigani kaisu kaideda ipa na pa chap mane amhani noina pa su sendrang mathi anani na khule hai dai ne yare changro yam wai yengu munna yo nayambana matau karamba law amadi technique sizinaraga kage habdo munni ye namit na lakthoktana au yengjage yani sendrang masa saijindagi kelakpadonadi kelakanu jugo chana tarto mande hera usita tawnu ai salai gyan tabi ko maswa au taye nanguma mirol thungdaba nate karare asi haiduna mairaba phone gi light adu thali salai su nakal da puriba pipe adu konboi ngakpoi tawduna wall adu kari mairaba यारद्रा फ्लैश लाइट से मुथलगे पामुये सलाई वाल अदुकान काना नया अदुका थोगा वांगांगी दुदी पामुद्रो सोर मनम चखिनिये मैराबसु नोक्तुना फ्लैश लाइट अदु मुथली सलाई पापी रुजदोनगी मचा मम्मे उद्र हैबने थालो सिदै केलकपदा आई हिंगोय खंगबो हिंगसु जुको चाना हिंगो बोतल मैदा सौदोबगी चिंगथेकपदो मधुनी ओइदुसे मैराबा केला सो मुदनी गइनो अनिरक सुना केला ओ हाइसो यारो अमता केलो ओ केसे सलाई अदैदी ई कारक्तना नंग वाल सिदै चोंगथरागा ताना काउदुनियो नपा ताने खोंजाउदो थारा चगत चगत nganगनु वाल दुना नप्पगा मी मांदे भूत मचा माले asi haiduna flashlight adu amuk thali uchina chin salai magi thongnaw mopa yauduna thongnaw aduda kanjinki aduga salai nayum letra ha aduda kana ngai no na thauleitaba mi yam male nasakdu ingi chalo mateng lobal loiradi adumai loi haina bani yaradra chatlage kai tawrang khoge aroi boina yare chalo wai chilleba फनी यौजरगे वाइबी बलोरबनिना गोबी खरगे वाइखाय गोबी क्रो असुमना मैराबसु गाड़ी अदु थौदुना मयुम धलै सलाई फमुंग अदुदा हिपतुना नुंदांग सिदा इतु उनबसिसु थमोइदा कैनोम तौइने नाकन्दा लैरिबा फोन अदु लाकपा मखोलदा सलाई होइमा खंगे हिंजाबिसिदी asi haiduna phone adu yenglei laizagi oiramba aduda nang horoi matagum hatu paikhatli hek paikhatpaga laktharai laiza natte ngasaidagi phone adu yam tawbase sungpai pai dangami kaidora lege na salai suklap ngasaidai ai man yunga lei adugi paiba pharak tarba laiza yungni nang mando yungni pharoi doriba mi salai अदुगा दि हाइनुदा फबदा लंबा लैपोते मी आइगुंबा नि सुना थीबा फंगलो खंगबा नतौ लैतगै नंगोदा कनाना फोन तौरोगे हौजिया लाइजा पाखतपगी युम यौरबा हंगेना फोन तौरकपनि यारे थम्मगे नंगा वारी सानरगा खोइदौ छाउनि मिक्ता फावे सलाई ngaiko nangna phone थम्मगे गाय हाइरगा आइने इते यादौ मानब्रो कइनो कइ हाइदौ वाटलिगे हाइने याइसु लैते आई तुंगे नंग संगु हाइबा संग्रे नंग तुम संगजागे ना फोन तौबा नते
ꯐꯔꯦ ꯀꯩꯅꯣ ꯀꯦꯠꯂꯦ ꯅꯪꯉꯣꯟꯗ ꯁꯪꯕꯤꯗ ꯌꯥꯗꯦ ꯍꯥꯏꯈꯤꯗꯦ ꯑꯩꯁꯨ ꯅꯪꯁꯦ ꯅꯀꯣꯛꯇꯤ ꯐꯖꯅ ꯆꯥꯛꯄꯖꯥꯠꯅꯤ ꯀꯩꯕ ꯅꯪ ꯅꯠꯇ꯭ꯔꯣ ꯉꯁꯥꯏꯗ ꯐꯣꯟ ꯇꯧꯔꯛꯎ ꯑꯗꯨ ꯑꯗꯥ ꯌꯥꯝ ꯍꯥꯏꯔꯝꯕꯗꯣ ꯑꯉꯥꯎ ꯃꯤꯍꯨꯟ ꯑꯃ ꯏꯌꯥꯎ ꯌꯥꯎꯔꯤ ꯅꯪꯉꯣꯟꯗ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯈꯜꯂꯛꯄ ꯅꯤꯡꯉꯛꯄ ꯄꯥꯝꯃꯛꯄ ꯑꯗꯨꯅꯤ ꯅꯪꯅ ꯇꯧꯔꯤꯁꯦ ꯅꯠꯇ꯭ꯔꯥ ꯃꯈꯥ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯨꯡꯁꯤꯠ ꯑꯃꯅ ꯍꯨꯝꯃ ꯄꯨꯔꯤꯌꯦ ꯅꯪ ꯑꯗꯨꯅ ꯂꯨꯍꯣꯡꯕ ꯀꯦꯟꯁꯦꯜ ꯁꯂꯥꯏ ꯐꯔꯦ ꯐꯅꯗꯨꯝ ꯑꯇꯣꯞꯄ ꯑꯃꯃꯨꯛ ꯆꯦꯜꯂꯨꯕ ꯍꯥꯏꯗꯨꯅꯤ ꯀꯩꯑꯕ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩ ꯀꯩ ꯍꯥꯏꯈ꯭ꯔꯒꯦ ꯅꯣꯏ ꯅꯇꯨ ꯏꯇꯨꯒꯅꯤ ꯋꯥꯔꯤ ꯁꯥꯔꯤꯁꯦ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯁꯥꯍꯧꯔꯣ ꯊꯝꯃꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯀꯛꯈꯤ ꯁꯂꯥꯏ ꯑꯋꯣꯏꯒꯤꯒ ꯀꯛꯇꯒ ꯀꯛꯈꯤꯅꯦ ꯁꯤ ꯉꯥꯡꯁꯦ ꯉꯁꯤ ꯏ ꯀꯥꯔꯛꯇꯅꯀꯣ ꯃꯌꯨꯝ ꯑꯃꯨꯛ ꯆꯠꯂꯒ ꯑꯃꯨꯛ ꯍꯟꯅ ꯆꯦꯟꯁꯤꯟꯗꯣꯏꯅꯤꯌꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯂꯥꯏ ꯋꯥꯆꯞ ꯆꯪꯉꯛꯏ ꯑꯗꯨꯒ ꯃꯦꯁꯦꯖ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯍꯟꯅ ꯌꯦꯡꯗ ꯁ꯭ꯇꯦꯇꯁ ꯏꯔꯒ ꯊꯥꯒꯠꯂꯤ ꯑꯩ ꯅꯨꯡꯁꯤꯕ ꯅꯨꯄꯤ ꯀꯅꯥ ꯂꯩ ꯍꯧꯖꯤꯛꯃꯛ ꯄ꯭ꯔꯣꯄꯣꯁ ꯇꯧꯔꯣ ꯍꯌꯦꯡ ꯍꯦꯛꯇ ꯆꯦꯟꯁꯤ ꯑꯗꯨꯒ ꯍꯌꯦꯡ ꯃꯊꯪ ꯍꯦꯛꯇ ꯂꯨꯍꯣꯡꯁꯤ ꯑꯊꯨꯕꯒꯤꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯨꯡꯉꯥꯏꯅ ꯊꯝꯃꯤꯅꯤ ꯅꯈꯨꯠꯇ ꯍꯥꯝꯃꯒ ꯄꯤꯖꯅꯤ ꯈꯨꯠꯅ ꯆꯥꯕ ꯇꯜꯂꯁꯨ ꯁ꯭ꯄꯨꯟꯅ ꯆꯥꯍꯟꯅꯤ ꯁ꯭ꯇꯦꯇꯁ ꯑꯗꯨ ꯍꯦꯛ ꯊꯥꯒꯠꯄꯒ ꯔꯤꯛꯀꯤ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎ ꯂꯥꯎꯕꯤꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯆꯣꯞꯄ ꯍꯦꯟꯖꯤꯜꯂꯛꯄꯒꯤ ꯑꯅꯧꯕ ꯑꯃ ꯎꯄꯥꯏ ꯌꯦꯡꯂꯛꯏꯔꯥ ꯑꯩꯈꯣꯏ ꯁꯥꯔꯒꯤꯁꯦ ꯌꯥꯋꯥꯗ ꯁꯦꯡꯕꯤꯌꯨ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯁꯣꯝ ꯂꯩꯖꯔꯦ ꯁꯂꯥꯏ ꯑꯩꯉꯣꯟꯗ ꯉꯥꯎꯖꯕ ꯅꯨꯄꯤ ꯀꯌꯥ ꯀꯌꯥꯅꯤ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯆꯥꯟꯁ ꯄꯤꯕꯤꯔꯤꯅꯤꯁꯦ ꯃꯇꯥꯡꯁꯦ ꯅꯪ ꯚꯥꯞ ꯇꯥꯔꯣꯏ ꯍꯥꯏꯗꯤ ꯅꯪ ꯅꯥꯎ ꯇꯥꯔꯤꯕ ꯅꯥꯎꯁ ꯑꯣꯏꯔꯤ ꯑꯉꯥꯡ ꯊꯧꯔꯝ ꯅꯠꯇꯦ ꯇꯨꯝꯃꯨꯔꯣꯁꯨ ꯆꯠꯂꯣ ꯑꯉꯥꯡ ꯊꯧꯔꯝꯗꯤꯅꯦ ꯅꯣꯕꯦꯝꯕꯔ 14ꯗ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯔꯤꯛꯀꯤ ꯕꯥꯂꯣꯍꯦ ꯅꯁꯛꯅꯒꯗꯤ ꯂꯥꯏ ꯃꯆꯥ ꯃꯥꯟꯈꯩ ꯐꯖꯕꯅꯤꯅ ꯅꯨꯄꯤ ꯃꯌꯥꯝꯅ ꯉꯥꯎꯔꯤꯅꯦꯕ ꯅꯪꯁꯦ ꯁꯂꯥꯏ ꯅꯪ ꯑꯁꯤꯗ ꯈꯪꯗ ꯉꯥꯏꯔꯤꯕꯣ ꯑꯩ ꯁꯛ ꯐꯖꯩ ꯍꯥꯏꯁꯦ ꯂꯣꯏꯔꯦꯍꯦ ꯅꯨꯄꯤꯒꯤ ꯋꯥꯗꯤ ꯄꯩꯈꯩ ꯂꯩꯌꯦ ꯀꯣꯏꯕꯤꯌꯨ ꯀꯣꯏꯕꯤꯌꯨ ꯀꯥꯏꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕꯅꯤ ꯈꯣꯡꯒ꯭ꯔꯥꯎ ꯄꯦꯇꯤꯗ ꯌꯥꯟꯕ ꯌꯥꯎ ꯐꯨꯔꯤꯠ ꯃꯆꯤꯗ ꯄꯥꯏꯔꯒ ꯌꯥꯟꯕ ꯌꯥꯎ ꯑꯗꯩ ꯍꯦꯟꯇꯣꯛꯇꯅ ꯈꯣꯡꯎꯞ ꯃꯔꯤꯗ ꯐꯥꯎ ꯌꯥꯜꯂꯤꯕꯅꯤ ꯅꯪ ꯀꯩ ꯈꯪꯗꯅ ꯑꯩꯒꯤ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡꯇꯕꯨ ꯉꯥꯏꯔꯤꯕ ꯅꯨꯄꯤ ꯀꯌꯥ ꯀꯌꯥꯅꯤ ꯈꯪꯂꯕ ꯔꯤꯛꯀꯤ ꯏꯃꯥꯏ ꯈꯣꯡꯒ꯭ꯔꯥꯎ ꯖꯤꯞꯄꯔꯗꯒꯗꯤ ꯌꯥꯜꯂꯛꯇ꯭ꯔꯣ ꯁꯂꯥꯏ ꯏꯍꯦ ꯑꯗꯨꯃꯗꯤ ꯌꯥꯜꯂꯛꯇ꯭ꯔꯦ ꯎꯗꯕꯩꯔ ꯀꯩꯅꯣ ꯔꯤꯛꯀꯤ ꯁꯛꯇꯥꯗꯨꯒ ꯅꯨꯄꯤ ꯀꯌꯥꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡꯇꯕꯨ ꯉꯥꯏꯔꯤꯕ ꯀꯥꯏ ꯌꯥꯝ ꯋꯥꯏꯀꯣ ꯌꯥꯝ ꯋꯥꯏ ꯑꯧ ꯐꯪꯗ꯭ꯔꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯕꯅꯦ ꯑꯩꯁꯨ ꯈꯪꯉꯤꯗ ꯅꯪ ꯑꯗꯨꯃꯥꯏꯅ ꯁꯣꯏ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯁꯣꯝ ꯑꯃꯣꯝ ꯑꯃꯠꯇ ꯐꯪꯗꯦꯗꯅ ꯌꯥꯔꯦ ꯅꯁꯛꯇꯨꯒ ꯆꯨꯝ ꯑꯀꯥꯕ ꯃꯥꯟꯕ ꯏꯕꯨꯡꯉꯣ ꯁꯂꯥꯏ ꯋꯥꯎ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁꯥ ꯌꯦꯟ ꯉꯥꯅꯨ ꯃꯕꯨꯛ ꯍꯣꯒꯥꯏ ꯍꯣꯒꯥꯏꯗꯅ ꯆꯥꯏ ꯍꯥꯏꯕ ꯖꯤꯕꯗꯣ ꯅꯠꯇ꯭ꯔꯣ ꯃꯌꯥꯝꯅ ꯀꯤꯅꯗꯅꯒ ꯇꯧꯈꯤꯕꯗꯣ ꯃꯄꯥꯟ ꯊꯣꯛꯄ ꯀꯤꯗꯅ ꯏꯃꯨꯡꯗ ꯀꯩ ꯀꯩꯅꯣ ꯄꯨꯁꯤꯜꯂꯒ ꯀꯩꯅꯣꯒ ꯌꯥꯝ ꯇꯧꯋꯦ ꯍꯥꯏꯕꯗꯣ ꯔꯤꯛꯀꯤ ꯍꯣꯏ ꯍꯣꯏ ꯀꯩꯅꯣꯒ ꯐꯃꯥꯡꯗ ꯌꯥꯝ ꯇꯧꯏ ꯀꯤꯗꯅ ꯍꯥꯏꯈꯤꯕ ꯃꯊꯤꯕꯣꯡ ꯂꯥꯎꯕ ꯈꯨꯠꯆꯥꯂꯨꯗꯕ ꯖꯨꯒꯣꯠ ꯆꯥꯗꯕ ꯁꯥꯗꯨꯅꯤ ꯅꯪ ꯁꯂꯥꯏ ꯑꯗꯨ ꯐꯠꯇ꯭ꯔꯣ ꯃꯌꯥꯝꯅ ꯀꯤꯅꯈꯤꯕꯗꯣ ꯑꯩꯅꯤꯀꯣ ꯆꯥꯎꯊꯣꯛꯆꯩ ꯁꯥꯊꯤꯅ ꯔꯤꯛꯀꯤ ꯑꯣ ꯆꯥꯎꯊꯣꯛꯆꯕ꯭ꯔꯥ ꯆꯥꯎꯊꯣꯛꯆꯅꯤ ꯍꯥꯏꯕꯁꯨ ꯈꯪꯉꯤ ꯏꯕꯨꯡꯉꯣ ꯅꯪꯗ ꯈꯔ ꯊꯨꯅ ꯄ꯭ꯂꯥꯅꯦꯠ ꯑꯃꯗ ꯆꯠꯈ꯭ꯔꯣꯕ ꯅꯪ ꯂꯩꯕꯁꯦ ꯄ꯭ꯔꯤꯊꯤꯕꯤ ꯂꯨꯝꯃꯦꯕ ꯁꯂꯥꯏ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯔꯨꯝ ꯑꯌꯥꯡꯒꯤ ꯃꯔꯝꯗ ꯁꯣꯝꯁꯦ ꯊꯤꯖꯤꯟꯇꯤꯁꯀ ꯑꯣꯏꯕꯤꯕ꯭ꯔꯣ ꯔꯤꯛꯀꯤ ꯑꯣꯏꯖꯔꯣꯏꯗꯕꯅꯦ ꯅꯪꯅ ꯅꯝꯗꯅ ꯑꯣꯏꯍꯟꯕꯅꯦ ꯁꯂꯥꯏ ꯉꯥꯏꯈꯣ ꯉꯥꯏꯍꯥꯛ ꯄꯨꯁ ꯑꯝꯇ ꯂꯩꯕꯤꯌꯨ ꯁ꯭ꯇꯦꯇꯁ ꯑꯃ ꯂꯪꯈꯠꯂꯦ ꯀꯅꯥꯒꯤꯅꯣ ꯑꯝꯇ ꯌꯦꯡꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁ꯭ꯇꯦꯇꯁ ꯌꯦꯡꯂꯛꯏ ꯁꯂꯥꯏ ꯑꯦ ꯂꯥꯏꯖꯒꯤꯅꯤꯅꯦ ꯀꯩ ꯍꯥꯏꯖꯥꯠꯅꯣ ꯃꯥꯒꯤꯁꯤꯅ ꯑꯃꯨꯛꯇꯕꯨ ꯄꯥꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁ꯭ꯇꯦꯇꯁ ꯑꯗꯨ ꯄꯥꯔꯛꯏ ꯁꯤꯀꯤ ꯊꯣꯛꯇꯅ ꯅꯨꯄꯤ ꯊꯤꯔꯒ ꯃꯈꯨꯠꯇꯒ ꯍꯥꯝꯂꯒ ꯄꯤꯖꯅꯤ ꯀꯥꯏꯅ ꯁꯥꯏꯗ ꯃꯨꯛꯇꯅ ꯎꯔꯥꯎ ꯊꯔꯥꯎ ꯂꯩꯔꯦ ꯐꯥꯖꯤꯟꯅꯕ ꯃꯤꯒ ꯂꯩꯇ꯭ꯔꯕ ꯈꯪꯗꯦ ꯑꯉꯥꯎ ꯑꯐꯩ ꯂꯩꯔꯗꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯗꯣꯁꯇꯨꯅ ꯃꯇꯝ ꯆꯥꯅ ꯄꯤꯖꯔꯒ ꯄꯣꯊꯥꯍꯟꯈꯤꯒꯦ ꯂꯩꯇꯦ ꯄꯦꯜꯂꯦꯗ ꯑꯋꯣꯏꯕ ꯑꯉꯥꯎ ꯑꯐꯩ ꯃꯄꯥꯟ ꯊꯣꯛꯑꯕꯅꯤꯅ ꯃꯤꯒꯤ ꯊꯣꯡ ꯊꯣꯡꯅꯥꯎ ꯑꯃꯠꯇ ꯍꯥꯡꯕ ꯌꯥꯗ꯭ꯔꯦ ꯇꯝꯅ ꯂꯥꯏ ꯁꯥꯗꯅ ꯑꯍꯣ ꯑꯔꯥꯛ ꯊꯤꯗꯅ ꯂꯩꯔꯦ ꯍꯌꯦꯡꯅ ꯀꯅꯥꯒꯤ ꯃꯌꯨꯝꯗ ꯑꯉꯥꯎ ꯃꯄꯥꯟ ꯊꯣꯛꯇꯅ ꯇꯝꯅ ꯂꯥꯏ ꯁꯥꯔꯨꯗꯣꯏꯖꯥꯠꯅꯣ ꯎꯖꯅꯤꯡꯗ꯭ꯔꯦ ꯄꯨꯟꯁꯤꯁꯦ ꯑꯉꯥꯎ ꯑꯐꯩ ꯊꯦꯡꯅꯅꯤ ꯎꯅꯤ ꯈꯟꯕꯗ ꯁꯤꯖꯅꯤꯡꯉꯦ ꯑꯩ ꯁꯂꯥꯏ ꯁ꯭ꯇꯦꯇꯁ ꯑꯗꯨ ꯄꯥꯔꯝꯕꯗꯩ ꯐꯣꯟ ꯑꯗꯨ ꯂꯥꯛꯇꯅ ꯂꯪꯈꯤ
ꯑꯗꯨꯒ ꯁꯥꯂ ꯑꯩꯕꯨ ꯍꯤꯗꯥꯛ ꯃꯇꯝ ꯆꯥꯅ ꯄꯤꯖꯔꯒ ꯄꯣꯊꯥꯍꯟꯗꯦ ꯑꯗꯨ ꯑꯗꯥ ꯀꯥꯏꯅ ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯔꯤꯕꯅꯤ ꯃꯤꯡꯃꯛ ꯄꯟꯗ꯭ꯔꯁꯨ ꯗꯥꯏꯔꯦꯛ ꯑꯩꯉꯣꯟꯗꯅꯤ ꯍꯥꯏꯔꯤꯁꯦ ꯈꯪꯅꯤꯗꯅ ꯂꯨꯗ ꯂꯨꯍꯣꯡꯈꯤꯁꯅꯨ ꯅꯀꯣꯛꯅ ꯃꯩ ꯈꯪꯗꯈꯩ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯒꯦ ꯈꯥꯕꯩ ꯑꯣꯠꯄꯗꯧꯅ ꯑꯣꯠꯀꯦ ꯈꯣꯏꯗꯧ ꯁꯨꯝ ꯁꯥꯎꯔꯛꯇꯧꯔꯦ ꯇꯨꯝꯃꯒꯦ ꯀꯥꯟꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯂꯥꯏ ꯃꯣꯟ ꯑꯗꯨꯅ ꯃꯀꯣꯛ ꯈꯨꯝꯖꯤꯟꯗꯨꯅ ꯇꯨꯝꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯖꯣꯏ ꯑꯃꯗꯤ ꯂꯥꯏꯖꯥ ꯁꯨꯃꯥꯡ ꯑꯗꯨꯗ ꯇꯦꯕꯜ ꯑꯗꯨ ꯊꯥꯡꯗꯣꯛꯂꯒ ꯆꯤꯌꯔ ꯑꯃꯨꯛ ꯂꯧꯊꯣꯛꯇꯨꯅ ꯊꯥꯔꯒ ꯐꯝꯃꯤ ꯖꯣꯏ ꯏꯍꯦ ꯏꯆꯥꯊꯣꯏꯕꯤ ꯄꯥꯕꯨꯡꯗꯤ ꯏꯀꯥꯎ ꯀꯥꯎꯏꯅꯦ ꯂꯥꯏꯖꯥ ꯈꯕꯔ ꯂꯥꯛꯇ꯭ꯔꯤꯌꯦ ꯄꯥꯕꯨꯡ ꯉꯁꯤꯒꯤ ꯖꯣꯏ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕꯁꯤꯕꯣ ꯂꯥꯏꯖꯥ ꯄꯨꯡ 5 ꯍꯦꯜꯂꯦ ꯄꯥꯕꯨꯡ ꯍꯥꯏꯅꯔꯤꯀꯥꯟ ꯒꯦꯠ ꯋꯥꯡꯃꯗꯒꯤ ꯈꯕꯔ ꯑꯗꯨ ꯂꯪꯁꯤꯜꯂꯛꯏ ꯂꯥꯏꯖꯥ ꯇꯨ ꯂꯪꯁꯤꯜꯂꯛꯑꯦ ꯄꯥꯕꯨꯡ ꯅꯣꯡꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯃꯥꯅ ꯂꯪꯁꯤꯜꯂꯛꯄꯗ ꯁꯣꯏꯗꯅ ꯂꯥꯏꯁꯪ ꯃꯅꯥꯛꯀꯤ ꯇꯦꯡꯀꯤ ꯃꯆꯥꯁꯤꯗ ꯇꯥꯕ ꯖꯣꯏ ꯑꯩꯅꯁꯨ ꯍꯥꯏꯕꯅꯤ ꯂꯪꯁꯤꯟꯕꯤꯔꯝꯅꯨ ꯑꯗꯨꯝ ꯒꯦꯠ ꯃꯄꯥꯟꯗ ꯊꯝꯕꯤꯔꯝꯃꯨ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯍꯦꯛꯇ ꯂꯪꯁꯤꯜꯂꯝꯃꯤ ꯃꯥꯁꯨ ꯐꯔꯦ ꯐꯔꯦ ꯄꯥꯕꯨꯡ ꯑꯃꯨꯛꯇ ꯂꯧꯁꯤꯜꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯖꯣꯏ ꯒꯦꯠ ꯃꯈꯣꯡꯋꯥꯏꯗ ꯇꯥꯔꯤꯕ ꯄꯦꯄꯔ ꯑꯗꯨ ꯂꯧꯔꯨꯔꯒ ꯑꯃꯨꯛ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯐꯝꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯌꯦꯡꯂꯤ ꯂꯥꯏꯖꯥ ꯄꯥꯕꯨꯡ ꯈꯕꯔ ꯄꯥꯕꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯅꯣꯡꯃ ꯄꯥꯍꯧꯗꯕꯗ ꯋꯥꯕ꯭ꯔꯥ ꯖꯣꯏ ꯅꯣꯛꯇꯨꯅ ꯊꯤꯗ ꯃꯁꯤꯗꯤ ꯀꯔꯤꯒꯤ ꯋꯥꯗꯧꯔꯤꯕꯅꯣ ꯂꯥꯏꯖꯥ ꯄꯥꯕꯨꯡꯗꯤ ꯅꯣꯡꯃ ꯃꯇꯝ ꯆꯥꯅ ꯈꯕꯔ ꯄꯥꯍꯧꯗꯕꯗ ꯋꯥꯕ ꯃꯥꯟꯕ ꯈꯕꯔ ꯂꯥꯛꯑꯕ ꯑꯗꯨꯝ ꯍꯪꯕꯗꯨꯗ ꯍꯥꯏꯕꯅꯤ ꯋꯥꯔꯤ ꯁꯥꯔꯤꯀꯥꯟ ꯅꯟꯗꯤꯅꯤ ꯕ꯭ꯔꯦꯛꯐꯥꯁ ꯄꯨꯊꯣꯔꯛꯇꯨꯅ ꯊꯣꯛꯂꯛꯏ ꯅꯟꯗꯤꯅꯤ ꯀꯩ ꯋꯥꯔꯤꯅꯣ ꯑꯗꯨꯛ ꯊꯋꯥꯏ ꯌꯥꯎꯅ ꯁꯥꯔꯤꯗꯨꯕꯣ ꯃꯥꯁꯤ ꯄꯥꯕꯨꯡꯁꯦ ꯅꯣꯡꯃ ꯈꯕꯔ ꯄꯥꯍꯧꯗꯕꯗ ꯋꯥꯕ꯭ꯔꯥꯅ ꯍꯪꯉꯝꯃꯤꯅꯤ ꯅꯟꯗꯤꯅꯤ ꯍꯪꯕ ꯌꯥꯏ ꯃꯗꯨꯁꯨ ꯁꯦ ꯊꯛꯑꯣ ꯑꯆꯥꯄꯣꯠꯁꯨ ꯂꯩꯔꯦ ꯂꯥꯏꯖꯥ ꯄꯥꯕꯨꯡ ꯁꯦ ꯖꯣꯏ ꯄꯥꯕꯨꯡꯒꯤꯗꯤ ꯆꯥꯗꯨꯈꯛ ꯌꯥꯔꯦ ꯑꯆꯥꯄꯣꯠꯀꯗꯤ ꯆꯥꯅꯤꯡꯗꯦꯗ ꯅꯈꯣꯏ ꯑꯗꯨꯝ ꯆꯥꯔꯣ ꯂꯥꯏꯖꯥ ꯆꯥꯛ ꯊꯦꯡꯅꯤ ꯍꯥꯏꯕꯅꯤ ꯃꯥꯁꯤꯅ ꯉꯁꯤꯗꯤ ꯈꯔ ꯆꯥꯁꯤꯜꯂꯨ ꯄꯥꯕꯨꯡ ꯅꯟꯗꯤꯅꯤ ꯊꯤꯗ ꯃꯁꯤꯗꯤ ꯖꯣꯏ ꯀꯞ ꯑꯗꯨ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯂꯤ ꯑꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯖꯣꯏ ꯍꯩꯃꯥ ꯏꯆꯥꯊꯣꯏꯕꯤ ꯁꯤꯗꯤ ꯂꯣꯏ ꯁꯤꯔꯅꯤ ꯑꯃꯠꯇ ꯍꯤꯡꯗꯧ ꯃꯥꯟꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯤꯗꯤ ꯏꯁ ꯂꯥꯏꯖꯥ ꯀꯩꯕꯨꯅꯣ ꯄꯥꯕꯨꯡ ꯅꯪꯒꯤ ꯂꯩ ꯄꯥꯝꯕꯤ ꯊꯥꯔꯤꯕ ꯆꯥꯔ ꯂꯤꯡꯊꯣꯛꯄꯁꯤꯡꯁꯤꯕꯨꯅꯤꯅꯦ ꯐꯥꯎꯅꯤꯅꯦ ꯁꯤꯗꯤ ꯅꯃꯥꯁꯤꯒꯤ ꯃꯔꯣꯏꯁꯤꯁꯨꯅꯤꯅꯦ ꯖꯣꯏꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯃꯥ ꯃꯆꯥꯗꯨ ꯆꯥ ꯊꯛꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯌꯦꯡꯕ ꯆꯪꯂꯛꯏ ꯅꯟꯗꯤꯅꯤ ꯏꯁ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯗꯤ ꯃꯁꯥꯡꯁꯤꯃꯅꯤꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯇꯨꯅ ꯌꯦꯡꯉꯤ ꯂꯥꯏꯖꯥ ꯃꯥꯒꯤ ꯂꯩ ꯆꯥꯔ ꯁꯟꯗꯣꯛꯄꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯅꯦꯠꯊꯠꯂꯝꯕ ꯑꯗꯨꯗ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯏ ꯖꯣꯏꯁꯨ ꯌꯦꯡꯗꯨꯅ ꯆꯪꯂꯛꯏ ꯖꯣꯏ ꯏꯆꯦ ꯋꯥꯁꯤꯁꯨ ꯂꯣꯏꯅ ꯇꯨꯔꯦ ꯇꯧꯔꯤꯁꯦ ꯑꯩꯕꯨ ꯐꯖꯅꯗꯤ ꯉꯥꯛꯈꯠꯂꯒ ꯊꯝꯃꯝꯕꯅꯤ ꯉꯔꯥꯡꯒꯤ ꯍꯧꯗꯣꯡꯗꯨꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯅꯤ ꯀꯔꯝꯕ ꯍꯧꯗꯣꯡꯅꯣ ꯃꯗꯨꯕꯣ ꯑꯁꯨꯛ ꯀꯨꯏꯕꯗꯤ ꯑꯁꯨꯝꯅ ꯇꯧꯗꯦ ꯋꯥꯈꯩꯁꯤꯗꯤ ꯂꯣꯏ ꯑꯣꯟꯊꯔꯦꯗꯅ ꯁꯦ ꯀꯞꯁꯦ ꯑꯃꯨꯛꯇ ꯄꯥꯏꯌꯨ ꯑꯃꯨꯛꯇ ꯉꯥꯛꯈꯠꯀꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞ ꯑꯗꯨ ꯅꯟꯗꯤꯅꯤꯗ ꯄꯤꯗꯨꯅ ꯃꯈꯥꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯅ ꯉꯥꯛꯈꯠꯂꯤ ꯅꯟꯗꯤꯅꯤ ꯇꯨꯔꯛꯑꯣꯏꯗꯕ ꯃꯑꯣꯡꯗ ꯉꯥꯛꯄꯤꯌꯨꯀꯣ ꯃꯈꯣꯏ ꯄꯥꯕꯨꯡ ꯖꯣꯏ ꯇꯨꯔꯔꯣꯏ ꯁꯦ ꯊꯣꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯃꯈꯣꯏꯅ ꯊꯣꯛꯂꯛꯄꯗ ꯃꯆꯥꯅꯨꯄꯤꯅ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯌꯦꯡꯂꯝꯕ ꯑꯗꯨꯗ ꯅꯟꯗꯤꯅꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ ꯏꯆꯥꯁꯤꯗꯤ ꯅꯪ ꯄꯥꯕꯨꯡꯗ ꯑꯃꯨꯛ ꯁꯦꯝꯗꯣꯛꯍꯜꯂꯒ ꯂꯣꯏꯔꯦ ꯍꯥꯏꯅꯔꯤꯀꯥꯟ ꯑꯗꯨꯗ ꯖꯣꯏ ꯍꯥꯏ ꯁꯤꯕꯨ ꯃꯤꯒꯤ ꯈꯣꯡꯒꯨꯟ ꯅꯠꯇ꯭ꯔꯅꯦ ꯇꯥꯔꯤꯁꯤꯕꯣ ꯃꯥꯅꯤꯗ ꯃꯁꯤ ꯃꯤ ꯑꯃꯈꯛꯀꯤꯗꯤ ꯅꯠꯇꯦꯅꯦ ꯇꯥꯔꯤꯕꯁꯦ ꯉꯁꯥꯏꯈꯩ ꯁꯣꯝꯗꯒꯤ ꯌꯦꯡꯕꯗꯗꯤ ꯎꯗꯦ ꯁꯣꯝ ꯅꯥꯀꯟꯗꯒꯤ ꯆꯪꯕꯁꯤꯗ ꯎꯔꯛꯏꯅꯤꯅꯦ ꯂꯥꯏꯖꯥ ꯃꯁꯥ ꯑꯗꯨ ꯄꯥꯈꯠꯂꯛꯏ ꯅꯟꯗꯤꯅꯤꯁꯨ ꯍꯥꯊꯨ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯛꯏ ꯃꯥꯅꯤ ꯃꯤꯒꯤ ꯈꯣꯡꯒꯨꯜꯅꯤ ꯈꯣꯡꯎꯞꯀꯤ ꯃꯃꯤꯅꯤ ꯁꯤ ꯂꯩꯔꯤꯁꯦ ꯃꯥꯅꯤ ꯃꯁꯤ ꯂꯩ ꯊꯥꯕꯒꯤꯁꯤꯗ ꯂꯩꯕꯥꯛꯁꯦ ꯈꯔ ꯆꯣꯠꯄ ꯋꯥꯠꯄꯁꯤꯗ ꯇꯥꯗꯕꯅꯤ ꯁꯤꯗꯗꯤ ꯑꯣꯟꯊꯣꯛ ꯐꯖꯅ ꯇꯥꯈ꯭ꯔꯦꯅꯦ ꯀꯅꯥꯕꯨ ꯑꯣꯏꯔꯤꯖꯥꯠꯅꯣ ꯖꯣꯏ ꯏꯆꯥꯊꯣꯏꯕꯤ ꯅꯪꯅ ꯉꯔꯥꯡ ꯀꯟꯅ ꯂꯥꯎꯔꯛꯈꯤꯕꯗꯨ ꯇꯁꯦꯡꯅ ꯍꯧꯗꯣꯡꯂꯥ ꯇꯁꯦꯡꯅ ꯍꯧꯗꯣꯡ ꯆꯨꯝꯃꯦꯀꯣ
ꯂꯥꯏꯖ ꯄꯥꯈꯠꯅ ꯆꯨꯝꯃꯦ ꯄꯥꯕꯨꯡ ꯑꯩꯅ ꯂꯥꯎꯕꯗꯒꯤ ꯑꯗꯨꯝ ꯆꯣꯡꯊꯈ꯭ꯔꯦ ꯎꯈꯤꯗ꯭ꯔꯦ ꯅꯟꯗꯤꯅꯤ ꯍꯧꯗꯣꯡꯒꯤ ꯇꯧꯔꯤꯀꯥꯟ ꯍꯨꯔꯥꯟꯕ ꯆꯪꯉꯛꯄ ꯍꯦꯛ ꯈꯪꯍꯧꯗꯦꯗ ꯑꯗꯨ ꯍꯧꯖꯤꯛꯄꯨ ꯃꯤꯒꯤ ꯌꯨꯝꯗ ꯍꯨꯔꯥꯟꯕ ꯆꯪꯅꯔꯤꯕ꯭ꯔꯥꯅꯦ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯀꯤꯗꯧꯔꯤ ꯅꯨꯃꯤꯗꯥꯡꯒꯗꯣ ꯊꯣꯡ ꯊꯣꯡꯅꯥꯎ ꯐꯖꯅ ꯂꯣꯟꯁꯤꯜꯂꯨꯀꯣ ꯏꯆꯥꯊꯣꯏꯕꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯂꯥꯏꯖ ꯍꯣꯏ ꯃꯥꯁꯤ